말이다. 보이나? 가나노네 씹어. 헤이, 미다기니 아이니네. 나대 마코이 바우노 따이도보 가이노 하이바. 헤이, 아이는 너무나 할도 nga랑다 나트로. 하영이디 아이 라이 올라니 하이드나. 캣걸림니 보트나 캣걸리바. 캣걸림이네 시 떡으로 캣걸림이네 여러 어디 그 나이 아니야. 캣캣캣담 나띠 제 캣하다 캣담 나띠 제 캣하다 그리 눈이 흐르지 캣바디 하이디 하이잖아. 시 떡으로 나타봐 시 떡으로 나타봐 시 떡으로 미훈가 강아이다 야래 꿈비래 뭐이는 봤다 떠오래나부 아이 떠오죠. 너만 가가 수가 호미나 따르시네. 수도 가가담 나띠 năng này sẽ yam phát tiền khăn ta nang apa banu pa ma yeng ke su yeng kro as adugi na te bata temba nang bu phaning bagi haibane nang se ngang na yam waida ya re be ma apa bai se ai nen pa ป้อมาเลยนี่ bot kairaba as bot kai bagi wana tida 미훈가 아 여우루리 akhoi le kai gi athom na kan gi chingi chenbi mongna khara 한미기 셀럼바 oja gi takchana gi hari ne 헤이 능 셀럼바브라 as kai dino da 하 까리 누이또 반칠럼바 야드로 sentinga ga tok tok mingak tane na ai kumam draban 아씨 또 이보 능세 뻥말리 해 ꯑꯗꯨꯗꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧꯅꯍꯥ ꯍꯥꯏꯔꯒꯗꯤ ꯑꯁꯣꯝꯒꯤ ꯀꯦꯝꯄꯦꯟꯗꯒ ꯋꯥ ꯌꯥꯝ ꯉꯥꯡꯕꯤ hoi aduni mi ꯃꯁꯛ ꯃꯇꯧꯒ ꯐꯖꯕꯤ ꯐꯤꯒꯔꯒ ꯇꯥꯕꯤ ꯅꯥꯒ ꯃꯄꯥꯜꯗꯒꯤ ꯃꯌꯨꯝ ꯄꯥꯜꯂꯛꯑꯒ 마기 누빠도는 농암대 님이따 바우 유탁들 레이바 에이 싹실로 까리 아예 마밍두버 타릭타 에라 와드는 무시엔 방니 하이르디 까리 와삭노 핵다 saknasi ya tatulmo hekta saknasi sauba yai ma nay amba lai olagen he lai olage ba be malai sabini ko hoi mane ido adudi nungsi nungon gi yeng belak poi rongani ne noina karimta haidok trasu idong na ngasay gangram ngasay gi lainina beman na kutupiro idaw connection lang to toge laifau sunabani ko yare idaw the connection samre sidai di bosoba ai live to ngage ko karamano ni siba aibo ibe magi mingdubu 이도 레랑 하이자바네. 방에 베마 야라니 이파 파오라게 문나 따로고 이마이 베마 나 부로이베넨 떠우리두디야 조아르 카르사나 모티봉 유 카르탁 수나 수닝드리바 아두다 수나테네 하이 누피야 톰비가수 론제 칼레네 adunadi kuwa kara may eksisus sanay na rin eh ay uy kilam tango bibi ma ay yung buri babahakti yung imakadaling dedo ay bima suk pangong mariyay na panayay na pagre punayay na pungredo ay bima ay bima ay nasinasatravadi aray boy roy dawri fataba ngagtagi makhun ngai dori ko bimai ibima nang yena khada tawra ka tari ita phumjallame ne bimai madu lok thok triba ma khaidi awa ana ta dori ta ko bimai aina e ni ha ho 이도 나 하이비키바 포토 럭토어바디 아이기 뿌로이바도 소이다나 파라니코 베마 이동는 뭐 하이기브라나 하이키에 이도 포토부 럭토어디 파니 하이키에 베마 이빠디 가시 강만한테 이동는 하이비기 하이바니 포토 럭토어디 마라 아이네 파전이다 이도 땡큐 오케이 에 베마 마이콘 해 능 이도기 와만 끝키드리마네네 하이마
ꯏꯙꯧ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯏꯙꯧ ꯀꯌꯥꯅꯣ ꯀꯠꯇꯣꯏꯁꯦ ꯕꯦꯝꯃ ꯏꯙꯧꯗꯤ ꯌꯥꯝꯗꯤ ꯃꯟꯇꯤꯛꯅꯗꯕꯅꯤ ꯑꯗꯨꯕꯨ ꯏꯙꯧꯁꯦ ꯌꯥꯝꯃꯤꯉꯩꯗꯤ ꯍꯔꯥꯎꯕꯅꯤ ꯏꯄꯥꯒꯤ ꯅꯠꯇꯦꯀꯣ ꯏꯙꯧꯒꯤ ꯍꯥꯏꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨ ꯏꯙꯧꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯕꯣꯔꯣꯏ ꯀꯧꯕ ꯆꯟꯗ꯭ꯔꯒ ꯃꯁꯤꯗ ꯊꯨꯒꯥꯏꯔ ꯐꯗꯧꯅꯤ ꯑꯦ ꯄꯣꯠꯀꯁꯨ ꯌꯥꯝ ꯍꯥꯞꯄꯤꯅꯤ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯁꯤꯕꯨ ꯑꯣꯏꯅꯤꯗ ꯑꯣꯏꯅꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯃꯁꯤ ꯍꯨꯏ ꯊꯤ ꯑꯣꯏꯅꯦꯕ ꯃꯁꯤ ꯃꯁꯤ ꯍꯨꯏ ꯊꯤ ꯁꯣꯏꯗꯅ ꯑꯣꯏꯅꯦꯕ ꯍꯨꯏ ꯊꯤꯗ ꯑꯦꯜ ꯑꯅꯤ ꯃꯃꯤꯗꯣ ꯑꯗꯨꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒꯅꯦ ꯀꯩꯗꯧꯔꯕ ꯀꯩꯅꯣ ꯐꯨꯝꯖꯜꯂꯝꯃꯦꯌꯦ ꯑꯗꯨꯒꯤ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯕ ꯑꯣ ꯐꯩ ꯅꯪꯒꯤ ꯏꯙꯧꯗꯨꯅ ꯁꯤꯗꯩꯁꯤꯗ ꯄꯣꯠꯇꯨ ꯐꯨꯝꯃꯦ ꯁꯤꯅꯤꯅ ꯍꯥꯏꯁꯦ ꯐꯩ ꯀꯗꯥꯏ ꯑꯩ ꯇꯧꯒꯦ ꯄꯤꯔꯣ ꯅꯪ ꯁꯤꯗ ꯄꯣꯠ ꯂꯩꯌꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯇꯧꯒꯦꯀꯣ ꯅꯪ ꯂꯩꯔꯝꯗ꯭ꯔꯕ ꯅꯪ ꯑꯣꯏꯅ ꯐꯨꯝꯗꯣꯔꯃꯤ ꯅꯪ ꯇꯧꯒꯦ ꯀꯗꯥꯏ ꯃꯆꯤꯟ ꯊꯤꯕ ꯃꯥꯏꯕ ꯒꯥꯏ ꯂꯩꯔꯥꯡ ꯂꯥꯎꯅꯦ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯃꯥꯏꯆꯧ ꯀꯦꯟꯗ꯭ꯔꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯔꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯅꯤ ꯑꯩꯁꯨ ꯇꯥꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯚꯣꯠꯄꯨꯗꯤ ꯏꯀꯥ ꯀꯥꯔꯅꯤ ꯁꯤ ꯈꯪꯉꯄꯣꯠꯅꯤ ꯑꯗ ꯑꯩꯒ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯏ ꯇꯤꯟ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝꯁꯤ ꯐꯖꯅ ꯇꯧꯕ ꯃꯥꯅ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝꯁꯤ ꯇꯧꯔꯒ ꯐꯠ ꯀꯥꯞꯁꯜꯂꯛꯀꯗꯧꯔꯤ ꯄꯣꯠꯁꯦ ꯊꯛ ꯂꯥꯎꯅ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯄꯣꯠ ꯑꯃ ꯏꯙꯧꯅ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯅ ꯗꯤꯐꯦꯟꯁ ꯇꯧꯁꯤꯅꯤꯅꯦ ꯍꯦꯔꯥ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯕꯨ ꯑꯩꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯕ ꯀꯅꯥ ꯂꯩꯒꯦ ꯈꯦꯠꯂꯤꯅꯦ ꯀꯔꯤꯒꯤ ꯈꯦꯠꯇꯅꯤ ꯂꯩꯁꯥꯕꯤ ꯃꯧ ꯍꯅꯨꯕꯤ ꯐꯥꯎ ꯈꯦꯠꯇꯂꯛꯑꯝꯅꯤ ꯈꯦꯠꯂꯤ ꯏꯙꯧꯁꯦ ꯅꯣꯡꯃꯗꯅꯦ ꯌꯥꯝ ꯈꯦꯠꯈ꯭ꯔꯖꯥꯠꯅꯤ ꯈꯦꯠꯈꯤꯕꯅꯤꯗ ꯃꯧꯗ 2,000가 ꯆꯥꯔꯁꯤꯅꯤ ꯈꯦꯠꯂꯤꯗꯣ ꯂꯩꯁꯥꯕꯤꯅ ꯑꯗꯨꯗ 2,990ꯅꯤꯅꯦ ꯍꯅꯨꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯤꯗ 750 ꯈꯦꯠꯂꯤꯗ ꯈꯦꯠꯇꯤ ꯈꯦꯠꯇꯦ ꯁꯤ ꯈꯪꯉꯦꯀꯣ ꯈꯦꯠꯄ꯭ꯔꯒ ꯍꯥꯏꯅ ꯃꯁꯛꯁꯤꯒ ꯑꯩ ꯈꯦꯠꯃꯟꯕꯒꯤꯅꯤꯅꯦ ꯅꯨꯄꯤꯗ ꯆꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯅꯦꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯗꯅ ꯑꯩꯅ ꯇꯨꯍꯧꯔꯤꯁꯦ